positive oiba miyoi amagi imung manung amada Yumlonabagi miyoi mapan ngasi lokhatuna quarantine center da thamkhre. Delhi dagi thololaga quarantine center da leitana masagi miyumna sangduna leiruba maheiroi ama nauna test tawba positive oirambadagi maki imung amada Yumlonaba da leiba punna miyoi mapan ngasi mari leinaba authority na lokhatuna quarantine center da thamkhre. Delhi dagi thololaga quarantine center da leitana masagi miyumna sangshinduna leiruba positive oiriba sahi kunga taruk suraba maheiroi asi imphal gi duilalen gi tainitot school mayada leibani mak thasi gi tarani thoida mayam bathopa amaga maheiroi aniga Delhi dagi mayumna tholakhibani masigi matunga me tang taraga humdoida mantri pukhi da hangba IIT quarantine center da lekhi adubo center asidagi thololaga masagi mayumda me tang taraga marigi ahing lektuna lekhi mari leinaba authority ni mahaki khungul lirakpadagi mathang numit me tang taraga mangada masagi mayumdagi lokhatlaga test tawbada me tang kunga mangada positive oi haiba khangba ngamkhi hairi makhatana mahaki tribal history lawakpa matamda mahakna masagi mayumda sangduna lairambana imung manungi miyoi sing amada yumthangnabada leiba miyoi mapan ga mahak wari watai sanarami haiba khangba ngamkhi adubo miyoi mapan adu ngarang lokhatnaba hotnabada ambulance na singbagi khudong saba laitabadagi mayumdagi mapal thoktuna leinaba mari leinaba authority na khangan ki hairi adubo ngase ayung mari leinaba authority na mahairoi asigi yumda sangduna miyoi mapan adu lokthokna bhonabada thonglun sinduna laikhibadagi tholo haiba yakide pau phonaba watpadagi miyoi sing adu khudakte imung adudagi puthokpa ngamkide tungda Imphal police station na pau piduna police ki kangbuga pau phonaraba matungda ngasi miyoi mapan adu lokhatlaga makhatana quarantine center da thamkhre hairi miyoi mapan aduna masa masagi mayumdagi thou haidaduna thonglun sinduna laikhibagi maramdi ahanba makhoi bu lokhat palaklamba miyoi sing aduna makhoi laktriba phawba yumdagi mapan thoktuna leigadabani haina khangalambadagi pau phonaba watpadagi thonglun sinduna leiba oiramki hairi atopa maruiba pau content masang hatang marakthana hapsaramge NPF ki MLA awangbo niyomai cabinet minister oina ngasi wasak laukhre atopa maruiba pau manamu nauna miyoi ahum positive oiduna active case yankhaiga mato shure rims ta leyengba mama masa negative oiduna mayumda hankhre ngarang athengbada rims ki BRDL da test tawda nupa ahum positive oire miyoi sing asi rims ki covid care facility ward thamduna makatana leyengba sathaba hore miyoi ahum asi Imphal West district gini makhoi ahum gi haksangi fibam phana leiri haina health department ki additional director oibata natana spokesperson su oiriba Dr. Khoiram Sasikumar mangana ngase yupung taram taba matamda press ta thokpa serol amana hairi serol asina makata aribade miyoi ahum asi positive oirakpana covid 19 na naba miyoi yankhai ga nipan surkhre masigi manungda yankhai ga mathoina active case ni active case oiriba miyoi kun go homdoina hauzik rims ta leyang gi thabak sathari aduga active case kun ga nipana jenims ta leyang gi thabak sathari amaromda tang tara mari da Delhi dagi Imphal la thunlokhiba Kamjong district dagi sahi humpuga manga suraba mama amadi sahi kungom da surabi masana pi anima positive oibedagi rims hospital la layeng bagi thabak satharakhiba adu ngasi nauna test tawda negative oide haina rims ki director professor L Santana Pauxi asiga wari sanaba matamna phongdorakhi director na hai mama masa ani esigi negative su oire aduga haksangi phibam su yamna phabadagi ngasi hospital dagi research tawduna masagi mayumda halankhre makhoi ani nauna negative oirakpa haibasi Manipur miyam gi leibak phabane amadi rims ta ana layeng gi thabak chathariba doctor nurse paramedical staff amadi mari leinaba authority singi yamna saw mai pakpa amani hairi nakala maromda ngasi Jenims hospital miyoi sani gi swab test chathabada negative loinama oide hana Jenims ki director Dr. TS Bimona phongdorakhi mahak na hai makhata na miyoi sani amagisu swab test lawduna makhatana test sathari masigi matungda miyoi sani amagisu ngasi test tawgani punna nongmada ahumlak test tawgani lemhauriba miyoi samri gi asigi phaldi ngasi athengbada amadi hayeng ayu anganba ayu phawbagi manungda phangba ngamgani haikhi atopa maruiba paw manamu ATM booth phakluba miyoi ama phare UCO bank Kaksing branch ta attest toba bank asimaki ATM booth phaktuna sel lakhokna ba honarama miyoi amanga si ayu Kaksing police ki team amana phare hairi pharaba miyoi adudi yengkhom leke sai kungani pan apokpa leikhidraba wai bomza Kaksing sumak victory high school parengdagini hairi Kaksing police ki SP Victoria yengkhomna thadorok pasirol amana hai lekisna thasigi kungatere ki numidang ATM booth adu phaktuna sel lakhokna ba honaramaga loinena CCTV footage amada yumpham oiraga UCO bank Kaksing gi branch manager na police report ama torokhibagi matung ina Kaksing police ki osina case ama lakhotuna thijinba horokhibane tungna CCTV footage ki mateng ni ki thawdo asida sinariba likes ngasi yupung oparom taba matamda phabangam khibane hanusu poxis na makhatana phongdorokli loisilakpada maru eba content masang khata hapsaramge thauri yalamle none police station ki manung chanba
Longmai Bazar miyoi ama thauri yanduna siramle heiri thaudo asing asi Longmai Bazar da leiba yum amagi siri kapam da thokibane miyoi aduna siri kapam mathaki viral amada thauri yanduna siramani heiri miyoi asi masak maming khangdri adubu miyoi asi masagi sei kunrom suraba miyoi ni Furit amuba kudang sangbi ama litli misi asigi matang da mari lenaba police na case ama lokhat krain su pauksi isina makhatana